Manipur top trending news na tungan ba reliable source sing dagi lakot jaraga matam gi oiba maru oiba i pausing pathukna khanghanjari Israel amasung Russia gi armed forces singa nupi singbu ikai khumna ba mahanduna ot naiki United Nations UN gi Secretary General Antonio Guterres na Russia amasung Israel gi lami singna ungkhatnariba mafam singda leiba nupi singi matakta namjana thekna kibagi kudam changdam lairi haina action warol thamkre UN Security Council gi chahi gi report phongdok laduna Antonio Guterres na Israel amasung Russia gi lami singna nupi singbu namja namthekna duna ot naibagi thabak chathaki haibagi maralda namja namthekna kibasingi lista mathangi jahida chalagani haina section warol thamkre UN luchingba sina Israel da section warol thamladuna Israel gi security force na makogi kaisum sangda laiba Palestinian machasing detain center amasung military base da pathina thamliba nupi singi mathakta namja namthekna bagi kudam changdam sing adu mapung fana lairi haiki Antonio Guterres na mahaki sahigi oiba report aduda nupi singi mathakta miot minei chathaba yauna namja namthekna khibagi marik chumba document sing thengnare amasung nupi singda phajadaba wahi bata sinabagi kudam changdam singsu lairi haina panki UN lusing basina Israel ngakta nupi singbu namja namthekna ba amasung ot naibibagi thawong sing asi khudak talet naba makogi force singda pawka piduna lakot pangthopa thabak sing lakot kadabani haina su akan ba wahum thamki sahi sigi maasta UN na sogatpa human right expert singna nupi singi mathakta namja namthekna ba amasung atopa makhal gi nupi singi mathakta hongkong nabagi thawong sing tathaki haina Israel gi mathakta maral sirki UN gi Independent International Commission of Inquiry na thisenbada phalakpa report amagi matung ina Israel na khudum challiba Palestine gi terrorist singda laiba Palestine singi nupi macha amasung nupa macha singda tonga makhal gi ot naibagi thabak sing chathaki amasung Israel gi force na phajin dona thamliba Palestinian gi nupi singbu nupi oibigi ikai khomna mahan biba yauna tonga makhal gi bala sing chathaki hairi Russia gi matang na paladuna Russia gi security force amasung armed group singna Ukraine gi war prisoner sing mathakta ikai khomna mahan ba amasung tonga makhal gi ot naibagi sing chathaki hairi mioi sing adubu Russian army na puchai ba yauna hinungi mahum singda ot naibagi thabak sing chathaki bagi taseng ba record lairi haina UN luchingba asina phongdorpi amaromdana South Korea gi hangi first lady police na phakre Chenja Tundragi Maralda South Korea gi kaisum sangda laiba lepak adugi hanagi president Yoon Suk Yeol gi nupi amasung hanagi first lady Kim Hyon hi Seoul police na phakre hairi ngarang Seoul police na phara matungda pung mari chupna o na warel chathar duna maral kya si hibabu Kim Hyon hina yaningda phongdoki hairi Seoul ko na hanagi first lady adu warrant issue tawkibaga loina khudam changdam sing manghanba ngamdana ba thabak thorom kya su lakot ki hairi South Korea da hanagi President Singh Kotna Wild Piduna Kashub Sangda Thamjin Kibagi Puwari Singh Lady Ngai Jerka Hanagi President Amasung Hanagi First Lady Animak Zelda Thajin Basi Handaki Asina South Korea gi Puwari da Hanmani Hairi Hauki Bachahi gi January da Laipa Aduda Tanglon Kaina Martial Law Thamjin Ki Haibagi Maralda Hanagi President Yoon Suk Yeol gi Mathakta Court ki Trial Mayok Naduna Lakibani Yoon Suk Yeol na Laipa Aduda Martial Law Thamjin Kiba Aduna Maku President ki lothok nabagi maru aiba maram ama oikibani prosecutor singna phongdorpa warol amagi matung ina chahi yakai gi thoi suraba hanagi first lady Kimna South Korea da laiba BMW dealer amagi price ranking scheme da taruk yaduna million chanipan hena phangbangam ki hairi amaromdana Myanmar Hunda na michamgi kanboida landaduna mioi tara taru khatkre kunna asokpan hankhre Myanmar Hunda gi landi airplane singna Hunda gi lanmi amasung resistance group singi marakta khuthokna ringaida Pangwang na duna laiba michamgi kanboy gi mathakta landa chathaduna mioi tara taru khatkre hairi thaudo adu haukiba nithauka primita Shanghai township ta thokibani thaudo adu da mioi kun su asopan yauki hairi Tagaing region da laiba resistance group singna Irawadi Pauseda Pongdol aduna hai military Hunda gi fighter jet imangana tadau amasung Mekla airbase gi paifutena numit kya nirom panduna laiba truck singi mathakta landa chathagi bani hairi military Hunda gi warplane singna air strike chathaba hokiba matamaduda Shanghai Swebo lambi adu regime force amasung resistance group singi marakta khut thongnar kodagi lanjena tuna lambi adu mi na pik thankibani tanja aduda military Hunda gi fighter jet mangana Shanghai Spivok road ta khamdun laiba truck singi mathakta landar kibani hairi military Hunda gi landa aduda pochai puba truck yauna thau puba truck nipan mai thauduna amadi dukan amasung yum kya su chauna amang ta thoki hairi Myanmar Hunda gi air strike aduna maram oiraduna hokiban thokaba numita mioi taret ki hakchang tengna kibagaluna atopa mapan amagi hakchang na ngarang tengna kibani bom gi landa da laikidaba sing adu okum asugi miyamna aroiba mathong mangam pangthokre haina resistance group singi maike digi phongdorkli resistance group singna Shanghai town da laiba military base point sing landa duna chatiba micham singi gari singda landa adu chatagi bani hairi chahi asigi jail su Shanghai region gi
wetland township ta Myanmar undana landa kibagi thogo kya lekre hari si pawdumada soithi lam kiba wa suna pigani channel si bunuk sibiduna share amadi subscribe to bibi damo hani ngai tan thak pa khondok sari amadi makha tan myam gi seba to ngamba ojage